Ngasi faubada hingsa thoktriba Jiribam da cookie-singna chatharakliba hingsa-gi Tekchak Lingakna Puagadabani haina Cocomi na phongdorakli. Haukiba mamang chahigi May 3 ngasi faubada cookie-zo kanglupki militant-singna Manipurda chatharakliba hingsa-gi irang asida Jiribam district asi karigumba makalgi violence amata thoktana lakraba matungda handak immigrant cookie group-singna Maitei kanglupta asauba pibaga loinana mihat mipun amadi yum kaya mai thadokpagi thong chatharakliba kaya asi India Lingakna Tekchak Puagadabani. Nungthul pop-up-ta Jiribamgi Faitol village-tagi Mr. Goksang Koba Cookie kanglupki miyoi amana Bolero registration number AS27A 2905 gari asi tongduna laklaga miyoi ama faduna pukraba matungda hatlambagi thogdok leiri. Masigisu mathakta Maitei kanglupki yum kayamarum mai thabagi thabak leptana chatharakli. Manipurda Thokliba hingsa-gi irang asi India Lingakna ngasi fauba loishinnaba hotnadri. Makha tana kayam kuina irang asi leihankhigadaगे haina Cocomi na center Lingakta hanglakli. Hingsa thokhaliba perpetrator sing asi ngakthokpa natraga makhoigi mathakta action laubagi mahutta Assam Rifles personnel singna Khangdaba saduna tuminna leishilaba thong asi khwaidagi laibak thibani. Cookie militant singna micham miyamda nongmai amasung bom kapsinbagi thawong una Central Security Force na khud handana leithokliba asi makha tana India Lingakna chathahankhigada thawong la haina su hanglakli. Haukiba chahi amagi matam asida hingsa-gi irang asina mishimina kaya thokhaliba miyamgi yum amadi lantum kaya mang takhankiba khudingmaki Tekchak India Lingakna pubaga loinana hingsa asi lefannaba daitya masak khangna khudakta thabak paikhatkadabani haina Cocomi na phongdorakli. Hingsa asida laikhidraba Jiribam amasung Manipurgi atai mafamsingdagi victimsing amasung makhoigi imung manunggi mafamda Cocomi na thamoi singna awaba phongdokli hairi. Manipurgi apunmagi saktam kaihandanaba hotnabada thauna fana thawai katkraba athobasing adugi kathokpagi thauna adu Manipurgi miyamna amuk hanna kauba leiraroi. Hingsa asi athubada loishinhannaba amasung awaba mayoknariba miyamda justice amadi accountability fanghannaba aikhoi punna akanba kholau lauminnarasi hainasu Cocomi gi cheral asina phongdorakli.